Chief Minister Yumnam Khemchand Luchingduna Unified Command ki meeting pangthokre. Ngasi nungtil pung ahumdagi Chief Minister Secretariat pangthokhiba meeting aduda Home Minister K. Govindas, Security Advisor Kuldeep Singh, Chief Secretary Dr. Punit Kumar Goyal, DGP Razib amadi mari lainaba high-ranking officials singna sarugyaki. Impact News afangba pauda may famasi maru oina Tronglaobi dangarang thokiba thodok aduga mari lainana laingak na paikat liba amadi paikat kadaba thabak thauram singgi matangda pangthokpa oigani hairi. Adubu mi famasi gi chapchaba official oiba paudamdi mi famasi loiraba matungda khanglagani. Economic Legion Famasi Chief Minister gi Banglo Mamangdani ngasi nutil gi pung tamatamda Chief Minister gi Secretariat Unified Command gi high level security meeting pangthok bahokre hariba Unified Command gi meeting asida Chief Minister na chair loroga khoi Security Advisor Kuldeep Singh, DGP, Chief Secretary Singba, Marino official Singh na hariba Unified Command meeting asida saryari mifam asida khoi Home Minister oriba K. Govindas saryai habi pau fangi tasing nasilungba Unified Command mifam asi ngarang thokiba yamna live thibu thodo habitare Tronglaobi de thokiba dungo thodo duda laikhidraba angang macha ani amasung aduga loina irang asi namaram oraga miyamna khoi pen da phongdok dagi irang horpadagi security forces sina khoi nomaina kapadagi pandra laikhidraba mi hum or hojik lakliba singoba khoi atopa development habitare Manipur gi khoi Irang sigi mari na tholi ba Irang sigi anoba live development sigi matang da tasing na government ki makhedi kari tobi ya emsu kari togoduri haibu du matang da pangthokpa du mi famo ebe ya haibu hamduni dubo Manipur lang ka makhedi maru na Chief Minister Yunang Khemchand makhedi gi ngang pangthokki pa gi film da Irang sigi mari na Irang situ chena khodimak khoi chapchana khoi siba natraga sangba dead or alive ta faraga chapchaba du ba action logani haibu gi thajaba pibu de laikhrni du hoji fogi ande khoi Tronglaobi incident sida khoi chena ba chapchaba du ba khoi myoising phabagi hoji fogi de laitri adu Unified Command gi meeting asila amtungda kari karamba ga mekhi makhedi lokhuttori anduga anoba kari development khoi report laibagi habdu khoi miam da dum pautam jawi tanza lojage palun jari ba camera person El Subasharma gona la Impact News Imphal